ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ 4 ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯈꯔ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯃꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯍꯥꯔꯥꯅꯤꯗꯤ ꯅꯨꯄꯤ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯟꯇꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯃꯦꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯌꯥꯝꯅ ꯀꯣꯏꯗꯥꯅꯕ, ꯃꯍꯥꯛꯀꯤ ꯃꯤꯠꯁꯅ ꯑꯗꯨꯅ ꯃꯤꯕꯨ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯕ ꯉꯝꯕ ꯃꯤꯠꯁꯅ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯦꯔꯤ ꯂꯧꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ 3ꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄ, ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕ ꯍꯥꯏꯕꯁꯤ ꯁꯛꯇꯝ ꯑꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯛ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯃꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯕꯨ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ 4ꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯇꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯊꯣꯏꯅ ꯐꯖꯔꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯏ ꯍꯦꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯗ ꯋꯥ ꯇꯥꯅꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯄꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ 4 ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ 4 ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏ 4 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯔꯤ, ꯔꯣꯃꯥ ꯑꯃꯗꯤ ꯄꯥꯇꯤ ꯃꯆꯦ ꯑꯍꯜ ꯁꯥꯟꯇꯤꯕꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯏ 3ꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ, ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏ 3 ꯑꯗꯨ ꯃꯍꯥꯛꯀ ꯀꯌꯥ ꯄꯨꯅꯤꯡꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯁꯨ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜ ꯁꯥꯟꯇꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯈꯤꯗ꯭ꯔꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ 3ꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ 4ꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤꯗꯤ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ 4 ꯑꯗꯨꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯃꯃꯝ ꯈꯜꯂꯒ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ 4ꯁꯨꯕꯤ ꯄꯥꯇꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯄꯨꯔꯛꯑꯝꯃꯤ꯫ "ꯍꯥꯏ ꯄꯥꯇꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯄꯥꯇꯤ: "ꯏꯅꯤꯡꯊꯧ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ?" "ꯏꯕꯣꯇꯣꯟ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗꯅꯤ ꯅꯪꯅ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯃ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ?" ꯄꯥꯇꯤ: "ꯑꯩꯃꯥ, ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯗꯤ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯕꯒꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ." "ꯏꯕꯣꯇꯣꯟ, ꯁꯤꯒꯤ ꯃꯆꯨꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯔꯅꯤ ꯈꯟꯅꯅꯦ ꯑꯩꯅꯅꯦ ꯇꯣꯉꯥꯟꯅ ꯃꯈꯣꯏ 3ꯗꯒꯤ ꯈꯟꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯃꯈꯣꯏ 3ꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯏꯅꯨꯡ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ." ꯏꯅꯤꯡꯊꯧꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ "ꯏꯕꯣꯇꯣꯟ, ꯑꯁꯦꯡꯕꯅꯤꯅꯦ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯍꯣꯔꯦꯟ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯥꯅꯕ ꯍꯜꯂꯛꯄꯗ ꯂꯩꯔꯛꯇꯧꯔꯤꯕꯅꯤ." ꯄꯥꯇꯤ: "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯍꯩ ꯔꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯌꯥꯔꯒꯗꯤ ꯍꯩ ꯔꯥꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯂꯩꯕꯤꯔꯛꯑꯣ." ꯏꯕꯣꯇꯣꯟ: "ꯂꯩꯔꯛꯀꯦ꯫ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯦ? ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯦꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯄꯥꯇꯤꯒꯤ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯔꯣꯃꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫
ꯔꯣꯃꯥ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯔꯣꯃꯥ ꯏꯅꯤꯡꯊꯧ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯕꯣꯇꯣꯟ ꯁꯦ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯂꯩꯔꯛꯄꯅꯤ꯫ ꯔꯣꯃꯥ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯐꯖꯩ꯫ ꯃꯆꯨꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦ꯫ ꯏꯕꯣꯇꯣꯟ ꯅꯪꯅꯅꯦ ꯑꯉꯥꯡꯕ ꯃꯆꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯃꯆꯨꯁꯦ ꯈꯜꯂꯒ ꯂꯩꯔꯛꯑꯕꯅꯤꯅꯦ꯫ ꯔꯣꯃꯥ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯕꯣꯇꯣꯟ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯗꯅ꯫ ꯐꯔꯦ ꯑꯩ ꯋꯥ ꯇꯥꯅꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯔꯣꯃꯥ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯑꯊꯨꯝ ꯑꯍꯥꯎꯒꯨꯝꯕ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ꯫ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ꯫ ꯏꯕꯣꯇꯣꯟ ꯍꯣꯏ ꯂꯩꯔꯛꯀꯦ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯃꯦꯔꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯦꯔꯤ ꯃꯁꯥꯗꯨ ꯋꯥꯏ ꯁꯪꯗꯕꯗ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯌꯥꯔꯦ ꯑꯗꯨꯝ ꯇꯨꯝꯃꯨ, ꯍꯧꯒꯠꯂꯛꯀꯅꯨ, ꯅꯁꯥꯗꯣ ꯄꯣꯊꯥꯎ꯫ ꯃꯦꯔꯤ ꯏꯅꯤꯡꯊꯧꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯏꯕꯣꯇꯣꯟ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯪꯅ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯔꯣꯏ꯫ ꯅꯁꯥꯗꯣ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅꯅꯦ ꯄꯣꯊꯥꯅꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯂꯩꯔꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯗꯤꯅꯦ ꯑꯗꯨꯝ ꯁꯦꯠꯂꯨ꯫ ꯃꯁꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯛꯂꯕꯅꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜꯁꯦ ꯁꯣꯏꯗꯅ ꯁꯦꯠꯀꯅꯤ꯫ ꯏꯕꯣꯇꯣꯟ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯅꯪꯅ ꯆꯥꯅꯤꯡꯕꯗꯨ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯃꯦꯔꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯍꯩ ꯔꯥ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ꯫ ꯍꯟꯗꯛꯇꯤ ꯍꯩ ꯔꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯏꯕꯣꯇꯣꯟ ꯍꯣꯏ ꯂꯩꯔꯛꯀꯦ꯫ ꯏꯕꯣꯇꯣꯟ ꯃꯦꯔꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯀꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯕꯣꯇꯣꯟ ꯁꯦ ꯃꯁꯤꯒꯤ ꯐꯤꯔꯣꯜꯁꯦ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯗ ꯄꯤꯔꯨꯆꯣ꯫ ꯏꯅꯤꯡꯊꯧ ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯈꯜꯂꯤ꯫ ꯏꯕꯣꯇꯣꯟ ꯆꯤꯡꯂꯦꯟ ꯃꯗꯨ ꯉꯥꯡꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯑꯩꯉꯣꯟꯗꯅꯦ ꯑꯃꯨꯛ ꯊꯧꯗꯥꯕꯤꯔꯅꯨ꯫ ꯆꯠꯂꯣ ꯐꯤꯔꯣꯜꯁꯦ ꯁꯠ ꯄꯤꯔꯨꯆꯣ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ 3 ꯈꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯤꯡꯂꯦꯟ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯤ꯫ ꯃꯍꯥꯛꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯕꯣꯇꯣꯟ ꯆꯤꯡꯂꯦꯟ ꯅꯪꯁꯦ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯠꯄꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯪ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯉꯥꯡꯕ ꯇꯝꯃꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯩꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯌꯥꯔꯦ ꯂꯦꯡꯉꯣ꯫ ꯆꯤꯡꯂꯦꯟ ꯐꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯐꯤꯔꯣꯜ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯗ ꯄꯤꯖꯔꯨꯔꯒꯦ꯫ ꯆꯤꯡꯂꯦꯟ ꯐꯤꯔꯣꯜ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯒꯤ ꯀꯥꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤ ꯆꯤꯡꯂꯦꯟ ꯀꯩꯗꯧꯔꯦ? ꯆꯤꯡꯂꯦꯟ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯔꯣꯜ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯥꯟꯇꯤ ꯌꯥꯝ ꯍꯔꯥꯎꯅ ꯐꯤꯔꯣꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯒꯦꯔꯥ? ꯆꯤꯡꯂꯦꯟ ꯑꯩ ꯃꯥꯒꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯕ꯫ ꯆꯤꯡꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯃꯗꯨ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯏꯅꯤꯡꯊꯧꯁꯦ ꯍꯥꯟꯅꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯤ꯫
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯕꯅꯤ, ꯃꯥꯒꯤ ꯃꯒꯨꯟꯗ ꯇꯝꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯆꯤꯡꯂꯦꯟꯒꯤ ꯋꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯃꯇꯝ ꯀꯌꯥ ꯑꯁꯤ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯅ ꯁꯥꯟꯇꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯇꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯔꯒꯅꯤ ꯈꯟꯖꯤꯜꯂꯨꯗꯅ ꯁꯥꯟꯇꯤ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯏꯅꯤꯡꯊꯧꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯆꯤꯡꯂꯦꯟ꯫ ꯆꯤꯡꯂꯦꯟ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯇꯁꯦꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔ ꯈꯜꯂꯕꯅꯤ꯫ ꯁꯥꯟꯇꯤ, ꯆꯤꯡꯂꯦꯟ ꯉꯥꯏꯈꯣ, ꯇꯞꯊꯈꯣ꯫ ꯅꯍꯥꯛ ꯅꯠꯇꯅ ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯏꯅꯤꯡꯊꯧꯕꯨ ꯁꯥꯎꯔꯕꯁꯨ ꯃꯥꯕꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ ꯆꯤꯡꯂꯦꯟ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯉꯥꯜ ꯁꯅꯥꯁꯦ ꯆꯥꯎꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯃꯄꯥ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ? ꯁꯥꯟꯇꯤ, ꯆꯤꯡꯂꯦꯟ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯗꯣꯛꯂꯒꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯄꯤ ꯔꯥꯁꯦꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯥꯟꯇꯤ, ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯀꯣ? ꯆꯤꯡꯂꯦꯟ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯂꯦꯟ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯅꯍꯥꯛ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤꯁꯨ ꯑꯩ ꯋꯥꯁꯛꯏ꯫ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯂꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯁꯛꯇꯝ ꯑꯩꯅ ꯃꯤꯇꯥꯔꯨꯗꯦ꯫ ꯁꯥꯟꯇꯤ, ꯆꯤꯡꯂꯦꯟ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯆꯠꯂꯣ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯂꯤꯊꯣꯔꯛꯀꯅꯨ꯫ ꯆꯠꯂꯣ꯫ ꯆꯤꯡꯂꯦꯟ, ꯐꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤꯗꯃꯛ ꯆꯤꯡꯂꯦꯟ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯁꯥꯟꯇꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯥꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜ ꯁꯅꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥ! ꯁꯥꯟꯇꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯇꯥꯈ꯭ꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯃꯉꯥꯜ ꯁꯅꯥ: ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯀꯣꯏꯕ ꯆꯠꯂꯨꯒꯦ꯫ ꯁꯥꯟꯇꯤ: ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜ ꯁꯅꯥ: ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯐꯤꯔꯣꯜꯅꯣ ꯁꯤꯕꯣ? ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯁꯥꯟꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯕꯨꯡꯅꯅꯦ ꯏꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯉꯥꯜ ꯁꯅꯥ: ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯃꯤꯑꯣꯏꯕꯗꯤ ꯅꯠꯇꯕ ꯖꯤꯕ ꯃꯍꯥꯛꯅ ꯉꯁꯤ ꯈꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯂꯤꯕꯁꯤꯕꯣ? ꯁꯥꯟꯇꯤ: ꯃꯉꯥꯜ ꯁꯅꯥ, ꯃꯗꯨ ꯍꯥꯏꯒꯅꯨ, ꯐꯠꯇꯦꯅꯦ꯫ ꯃꯉꯥꯜ ꯁꯅꯥ: ꯏꯃꯥ, ꯑꯩ ꯈꯪꯉꯤ꯫ ꯄꯥꯕꯨꯡꯅ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ, ꯉꯁꯤ ꯐꯥꯎ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯃꯤꯅꯨꯡꯁꯤꯕꯨ ꯐꯪꯈ꯭ꯔꯕꯒꯦ? ꯅꯣꯡꯃꯇ ꯑꯍꯥꯎ ꯑꯊꯨꯝ ꯑꯃꯠꯇꯒ ꯆꯥꯎ ꯍꯥꯏꯅꯒ ꯄꯤꯔꯛꯈꯤꯕ꯭ꯔꯣ? ꯃꯥꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ꯫ ꯃꯉꯥꯜ ꯁꯅꯥ: ꯏꯃꯥ, ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯃꯠꯇ ꯐꯥꯎ ꯁꯤꯟꯊꯍꯜꯂꯣ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯃꯉꯥꯜ ꯁꯅꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ: ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯑꯉꯥꯡꯅꯣ꯫ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯖꯕ ꯃꯆꯥꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯁꯥꯟꯇꯤ: ꯈꯪꯗ꯭ꯔꯦꯗ ꯆꯤꯡꯂꯦꯟ, ꯏꯆꯥꯁꯤꯅ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕ? ꯆꯤꯡꯂꯦꯟ: ꯃꯉꯥꯜ ꯁꯅꯥ ꯌꯥꯝꯅ ꯐꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯩ꯫ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠꯅꯤ꯫
Iboton Marygi konungda laktuna Mary nangdi lakpa ngamlaroidabanina miyoi kharagane lehoroko Mary hoi iningtho Iboton aina leirakpa phiron singsidi nangonda setpadadi onthokna paksakreda Mary iningthona pangthada thagatpiri Iboton thagatpa nate tasingna phajai fajana potharoko nangna janingba leirasune miyoi amada hekta hayo Mary hoi iningtho Ibotondu Mary gi kadudagi thoraklami mahakna thorakpada mahaki nupi ahumadu ningthiraba fajaraba phijol singado setuna lerami madu ubada Ibotonodu momon nokcherami adubu mahaki nupi ahal santi edu ubada mahak hana fau yingbirakidri machanupa adu fau mahakna nongmata minungsi haibadu utbikidri santi amadi mangal sana ningthau aduna makoibu hainadri haibadu khanglami Iboton mahaki fajarabi nupi anidugi manakta jenglaklaga ha fajakreda aigi nupi anise lairembinabu kaidawruni haigi amadi pati edu momonoklami iningtho cheraba dawrasira Iboton hoi hoi chalasi makhoi mayam adu punna kumayadu yawba chaminakri mafam adu yawrabada ningthau aduna makhoi pham aduda Roma amadi patina mahaki nak yeta amalami aduga mama macha aduna khara lapna famalami tasengna Iboton mahaki fajarabi nupi ani lei haibasi miyamangda utpa pamjarami samda ningthau aduna haugatlaga wa nganglingai Roma amadi pati chirol taunarami iningthause ahaldi fajana oirabajani ko ahal tangsida fakrabi lesabi ekoise lobiri biniba pati adugibu manabu kayang kuina hingkidawri bano mana heksiki baga aidi atopa oina aina khoidajaba nupa amada luhungkhradabani hanuraba mahaki matung ilaga sikidaw saru nungaina punsise makalamna hingkini Roma aduna faine aisu khalamli bani iningthause nungsiba sabada aidi sigadawrabani mahana leirakwa phizon simangari aina pamjari bahaisi atai kari amata pambadi leiti magi mafamda pati ije hal santi sisu matam amadadi yamna fajarambani ahal oisilaktanane ningthau asina mirai biraklibase Roma as aidi ije santi se kya nuksidi wa ngangbadana marolama tamna noktharaga nganglidana nuksikidre laima macha nupa sisune mamagane chap hemane mamagi ni bo hairadi hekta thongna fakri pati atai lairi mangan sanase masakti yamna fajaba ngangni iningdau sigar kanda oina lohonglasira kaino chehi yamna khenaba sunati aina chehi manga taruka khenaba bu oiramni Roma adugi hairuradi aisu mangal sanase yamna pamjakrasani aduda baktabi mamase masini luribase pati magibu nura kaino ma pithaklagane hala loiredana Roma halaga mu machanapa sina mu yabiraktradi madusu khanaba yabanine khangduda kona thoaba ma lakcharani makhoi ni de septharaga mangal sanada yinglammi mangal sanaga misanaruri mangal sana matomta khanjarami masak chingjiga irang du phajana karbajani ningthau asigine nupini habado onthoknu bujana kreda ko sandi kaidorage ibungo mangal sana ha kaisu dodima santi phare kumoise phajadra mangal sana hoima yamna phajai yenglasi mayamadu punna harau kumai adu yingminari khuladagi miyamna maharani santi ge mafamda ahawathum amadi chanaba mahakpu nungsina tawiba matawadu ubada Rama amadi pati anidu yamna kala abi adubu makhoi anigi mawu matawadu
ꯎꯠꯂꯨꯕ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯃꯩ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯉꯝꯕ ꯈꯔ ꯇꯧꯕꯤꯔꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯔꯣꯃꯥ ꯑꯃꯗꯤ ꯄꯇꯤ ꯍꯜꯂꯛꯄꯒ ꯃꯦꯔꯤꯒꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ꯫ "ꯏꯆꯦ ꯃꯦꯔꯤ, ꯃꯦꯔꯤ, ꯍꯩꯃꯥ, ꯔꯣꯃꯥ, ꯄꯇꯤ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯔꯣꯃꯥ: ꯏꯆꯦ, ꯅꯪꯗꯤ ꯉꯁꯤ ꯆꯠꯄ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯂꯝꯃꯔꯣꯏꯗꯣ꯫ ꯃꯦꯔꯤ: ꯉꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ, ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯀꯨꯝꯃꯩꯗꯨꯕꯣ? ꯄꯇꯤ: ꯏꯆꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯨ, ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯃꯦꯔꯤ: ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯁꯦ, ꯏꯆꯦꯗꯁꯨ ꯍꯥꯏꯌꯣꯕ꯫ ꯄꯇꯤ: ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯅꯦ ꯄꯣꯠ ꯆꯩ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯕꯗꯅꯦ ꯏꯆꯦ ꯍꯦꯜꯗ ꯈꯛꯅꯤ ꯄꯤꯔꯤꯕ, ꯑꯗꯨꯒ ꯄꯣꯠ ꯆꯩ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗꯣ ꯃꯉꯣꯟꯗ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏꯗꯒ ꯀꯔꯤꯃꯠꯇ ꯆꯥꯎ ꯀꯥꯏꯅꯒ ꯄꯤꯔꯛꯄꯒ ꯅꯠꯇꯦ꯫ ꯃꯦꯔꯤ: ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯑꯃ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ ꯍꯥꯏꯗꯅ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠ ꯆꯩ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗꯨꯕꯨ ꯃꯅꯥꯎ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇꯒ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯔꯣꯃꯥ: ꯈꯪꯗꯦ ꯏꯆꯦ, ꯃꯆꯥꯅꯨꯄꯥ ꯄꯤꯖꯅꯕ ꯊꯝꯂꯤꯕ꯭ꯔꯥ? ꯑꯁ ꯏꯆꯦ ꯑꯍꯜꯁꯦ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯗꯤ ꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯣꯏꯅꯣ? ꯅꯤꯡꯊꯧꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣই ꯍꯨꯝꯅ ꯀꯣꯅꯨꯡ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯕ ꯌꯥꯔꯦꯗꯅ꯫ ꯄꯇꯤ: ꯏꯆꯦ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯦ ꯔꯣꯃꯥꯒ ꯑꯩꯒꯁꯨ ꯈꯟꯅꯔꯝꯂꯤꯕꯅꯤ, ꯆꯞ ꯆꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯥꯟꯇꯤ ꯆꯪꯂꯛꯑꯝꯃꯤ꯫ "ꯏꯅꯥꯎꯁꯥ." ꯁꯥꯟꯇꯤ ꯆꯪꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯏꯐ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ, "ꯀꯩ ꯂꯩꯔꯦ ꯏꯆꯦ?" "ꯁꯦ, ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄꯅꯤ, ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ." ꯄꯇꯤ: "ꯌꯥꯔꯅꯤꯗ ꯏꯆꯦ, ꯑꯩꯈꯣꯏ ꯆꯥꯅꯤꯡꯗ꯭ꯔꯤ." ꯔꯣꯃꯥ: "ꯏꯆꯦ, ꯌꯥꯔꯅꯤꯗ, ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ, ꯏꯆꯦ ꯑꯗꯨꯝ ꯆꯥꯕꯤꯔꯨꯔꯣ." ꯁꯥꯟꯇꯤ: "ꯌꯥꯗꯦ ꯌꯥꯗꯦ, ꯆꯥꯁꯤꯜꯂꯨ. ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯣꯔ ꯍꯥꯏꯕꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯁꯦ ꯂꯧꯁꯤꯜꯂꯨ." ꯃꯦꯔꯤ: "ꯏꯆꯦ, ꯃꯗꯨ ꯀꯌꯥ ꯆꯥꯕ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦꯗ. ꯑꯩꯗꯤ ꯆꯥꯔꯔꯣꯏ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯣ." ꯁꯥꯟꯇꯤ: "ꯏꯆꯦꯅꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗꯁꯨ ꯄꯤꯖꯅꯤꯡꯕꯅꯤ, ꯑꯗꯣ ꯐꯔꯦ, ꯅꯈꯣꯏꯅ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ." ꯁꯥꯟꯇꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯣꯇꯣꯟ ꯑꯃꯨꯛ ꯆꯪꯂꯛꯑꯝꯃꯤ꯫ "ꯍꯩꯃꯥ, ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤꯕꯣ ꯇꯧꯔꯤꯁꯤꯕꯣ?" ꯔꯣꯃꯥ: "ꯏꯅꯤꯡꯊꯧ ꯇꯨꯝꯗ꯭ꯔꯤꯌꯦ." ꯏꯕꯣꯇꯣꯟ: "ꯑꯇꯩ ꯂꯥꯏꯔꯤ, ꯅꯆꯦ ꯁꯥꯟꯇꯤꯗ ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯣ ꯈꯔ ꯂꯧꯔꯒ ꯆꯥꯁꯤꯜꯂꯨ. ꯃꯗꯨꯅꯅꯦ ꯕꯣꯔ ꯌꯥꯝꯅ ꯐꯪꯗꯧꯔꯤꯕꯅꯤ." ꯄꯇꯤ: "ꯏꯅꯤꯡꯊꯧ, ꯃꯗꯨ ꯏꯆꯦꯅ ꯌꯥꯔꯛꯑꯣꯏꯗ. ꯍꯧꯖꯤꯛꯇ ꯏꯆꯦ ꯔꯣꯃꯥꯒ ꯑꯩꯒꯅꯅꯦ ꯄꯨꯟꯅ ꯆꯠꯂꯒ ꯍꯥꯏꯖꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯇ꯭ꯔꯤ. ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯔꯒ ꯊꯥꯔꯛꯏꯕꯅꯤ." ꯔꯣꯃꯥ: "ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅꯗꯤ ꯏꯆꯦ ꯃꯦꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯦ." ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯟ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ "ꯀꯔꯤ, ꯃꯥꯅ ꯑꯗꯨꯝꯅ ꯅꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯃꯥꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯣ ꯄꯨꯔꯛꯀꯅꯤ." ꯃꯦꯔꯤ: "ꯏꯅꯤꯡꯊꯧ, ꯂꯧꯕꯤꯔꯨꯔꯅꯨꯗ, ꯏꯆꯦꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯆꯩꯔꯛꯀꯅꯤ." ꯏꯕꯣꯇꯣꯟ: "ꯃꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯆꯩꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯇꯧꯒꯦꯁꯦ." ꯏꯕꯣꯇꯣꯟ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯁꯥꯟꯇꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ "ꯍꯥꯏ ꯁꯥꯟꯇꯤ!" ꯁꯥꯟꯇꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ!" ꯏꯕꯣꯇꯣꯟꯅ ꯁꯥꯟꯇꯤꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯅ
ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯩꯕ ꯉꯥꯡꯕ ꯅꯠꯇꯤꯛꯂꯥ? ꯁꯥꯟꯇꯤ, ꯊꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯏꯕꯣꯇꯣꯟ, ꯀꯗꯥꯏ? ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ꯫ ꯁꯥꯟꯇꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯄꯤꯖꯔꯨꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯏꯕꯣꯇꯣꯟ, ꯍꯦ, ꯅꯪꯅ ꯑꯩꯁꯦ ꯑꯄꯪꯕ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯔꯤꯃꯠꯇ ꯇꯥꯅꯤꯡꯗꯦ꯫ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ꯫ ꯁꯥꯟꯇꯤ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤꯈꯤꯕ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ? ꯏꯕꯣꯇꯣꯟ, ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯁꯥꯟꯇꯤ, ꯏꯅꯤꯡꯊꯧ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯦ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥ, ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯆꯥ ꯑꯃꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯅꯪꯁꯨꯅꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯃꯁꯤꯗꯒꯤꯗꯤꯅꯦ ꯍꯦꯟꯖꯤꯜꯂꯛꯑꯕ ꯑꯩꯅ ꯁꯣꯏꯗꯅ ꯅꯃꯥ ꯅꯆꯥꯕꯨ ꯍꯥꯠꯀꯅꯤ ꯈꯪꯉꯨ꯫ ꯏꯕꯣꯇꯣꯟꯅ ꯁꯥꯟꯇꯤꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯆꯤꯡꯂꯦꯟꯅ ꯊꯣꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯏꯕꯣꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯁꯥꯟꯇꯤꯗ ꯌꯦꯡꯗꯨꯅ, ꯁꯥꯟꯇꯤ, ꯁꯣꯛꯄ꯭ꯔꯥ? ꯁꯥꯟꯇꯤ, ꯆꯤꯡꯂꯦꯟ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯆꯤꯡꯂꯦꯟ, ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯟꯕ ꯎꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯂꯥꯎ, ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ꯫ ꯏꯕꯣꯇꯣꯟ, ꯆꯤꯡꯂꯦꯟ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯅꯤꯡꯊꯧꯅꯤꯅꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯄ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯆꯤꯡꯂꯦꯟ, ꯀꯅꯥꯒꯤ ꯅꯨꯄꯤ? ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕꯤꯕ ꯉꯝꯕ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯖꯔꯤꯕꯤ, ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯕꯤꯕ ꯉꯝꯗꯕ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛ ꯑꯁꯦ ꯎꯍꯩꯕ ꯂꯩꯇ꯭ꯔꯕ ꯎꯄꯥꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯁꯥꯟꯇꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ, ꯅꯪ ꯆꯠꯈ꯭ꯔꯣꯕ꯫ ꯏꯕꯣꯇꯣꯟ, ꯍꯥꯏ ꯆꯤꯡꯂꯦꯟ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯆꯤꯡꯂꯦꯟ, ꯁꯥꯟꯇꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯖꯈꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯅꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯥꯟꯇꯤꯕꯨ ꯐꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯇꯤꯅ ꯅꯨꯡꯉꯥꯏꯅ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯖꯕ ꯃꯇꯧ ꯑꯗꯨ ꯎꯖꯅꯤꯡꯕꯗꯒꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯉꯁꯤꯁꯨ ꯑꯩ ꯁꯥꯟꯇꯤꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯏꯕꯣꯇꯣꯟ, ꯃꯍꯥꯛꯅ ꯁꯥꯟꯇꯤꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯨ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯧꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯁꯥꯟꯇꯤꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯆꯤꯡꯂꯦꯟ꯫ ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯆꯤꯡꯂꯦꯟ, ꯑꯩꯕꯨ ꯍꯥꯠꯇꯣꯛꯄ? ꯑꯩ ꯏꯁꯥꯅ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯁꯥꯟꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯧꯔꯕꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯁꯥꯟꯇꯤ ꯃꯄꯤ ꯏꯔꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩꯁꯦ ꯂꯨꯍꯣꯡꯈ꯭ꯔꯕꯤꯅꯦ꯫ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯅꯤ ꯁꯨꯅ ꯑꯣꯏꯅꯤꯡꯗ꯭ꯔꯤ꯫ ꯃꯕꯣꯛꯁꯤꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯤꯔꯅꯨ꯫ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯆꯤꯡꯂꯦꯟ, ꯁꯥꯟꯇꯤ, ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯑꯔꯣꯏ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯤꯔꯛꯑꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯆꯤꯡꯂꯦꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯟꯇꯤ ꯃꯄꯥꯟ ꯊꯣꯡꯗ ꯀꯞꯄꯗꯤ ꯉꯝꯗ ꯃꯕꯨꯛꯅꯤꯡꯗꯗꯤ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫
Iboton, masi pumnamakse nangna thoanba ngaktani. Aina Chinglenbu kayagi matik thajaruba. Aduga nakhoi anigi marisina aibu maithiga pige khalibra. Ibotondu sauna setkirami. Samda Maharani ahumdusu ningthau lakmandabadagi magi konungda changduna tumnakhri. Iboton mathanta wakhal kayasu khalami. Karino, aina khaliba lebliba pira singsiba. Masibu chumlibra, natragana lalibra. Aigi mit asida santibu yengnindrabasu. Aigi thamoi asina mahakbu mirai kingamjibase. Asumna numi kharani su haukri. Ibotol nongmata santida karimata hairamdi. Nongmadi mahak manai kharaga loinana kullamada chatkirami. Mangal sanasu khungset adu yausage haimanbadagi punna chamina khirami. Asumna kulladu yauraduna makoi kumthaduna wari sanari. Adubu khangaudana maikai amarondagi tena amana kablakami. Maru aduna ningthau Ibotonda pankhirami. Mangal sana mapabungbu konsinbiduna kapi. Mangal sana mapabungna mahakbu macha amagumna khanba ngamdrabasu mahaknadi mapabungbu miraiba ngamlamdi. Abo se haugulo abo. Mangal sana amadi makhoiga lakminariba miyoi amaga ningthau adu nakan makhoi anigi langjumda hakutuna dolai aduda thangkatlami. Asumna tinthaba tawdana adumak thuna laami. Konung adu yobaga senapati amana maibabu koba chitkirami. Solaba ningthau adu mahaki phamung aduda hipthalami. Ningthau Iboton ngasimak khangi. Mahaki machanupana mahakbu astuki matik nungsije haibasi. Mangal sana Pabo nasana pabungbo yamna nungsi. Pabung aikoibu thadoktuna chatkinuba. Iboton mapira tarakami. Adubu mahak asopa aduna maram oiraga wahangangba ngamdabana mahak machanupagi pakhumadu piba ngamkhidre. Asumna maiba adu laaga ningthau adubu phajana layenglammi. Asumna maiba aduna kana hotnabadagi ningthau adu hinghori. Mikup kharagi matung ningthau adu mathanta wakhan amaga khalami. Aigi nupi ahumsina aibu tasengna nungsibibra taragana aida siba ngairibra tasengna aige asengba nupi asibu kanala. Mahak wakal ngahak tawraga mahaki manai ama kauraga. Tomba aigi nupi Mary Roma amadi Pati makoi ahumbu amukta kaurao. Ai makoigi mafamda karigumba khara hangi. Hagani iningthau Tombana Maharani ahumadu karuraba matungda mahak ningthau adugi kaadudagi thokirami. Iboton aigi nungshirabi nupi Mary karigumba aina sikiba thoklabadi nahaksu aigi khujeng paloinana lakminaba ngamgadra. Mary iningthau madu ai ngamjaroi. Aidi ahalsu oidri taibang lila sanagadaba yamna wali. Ai ningthauga loinana lakminaba ngamlo. Iboton mahaki nupi Romada amuk yenglaga aigi nungshirabi nupi Roma karigumba aina sikiba thoklabadi nahaksu aiga loinana chapminaba ngamgadra. Roma maku adun nontharaga iningthau ai madu ngamjaroi. Aidi isagi putsibu yamna nungsije. Aduga aidi iningthauna laikhidrabasu aibu laujage haiba kaya amusu lei. Makhoigi matung oina injagani. Iboton mahaki nupi atombi Patida amu yengduna aigi nungshirabi nupi Pati hai naha karigumba aina sikiba thoklabadi aigi itung induna lakpa ngamgadra. Pati iningthau ai madu ngamjaroi. Aidi saksu yamna phajai aduga kholla sidasu aigumna phajabadi leite hainaribani. Iningthauna laikhidrabasu aidi siba ngamlai. Iboton phare nakhoi gi
ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯩꯒꯤ ꯂꯟꯊꯨꯝ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯑꯩꯁꯨ ꯏꯅꯤꯡꯊꯧꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯅꯤ ꯏꯕꯣꯇꯣꯟ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯉꯛꯑꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕꯤꯕ ꯎꯠꯄꯤꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤ ꯑꯣꯏꯔꯝꯃꯤ ꯁꯥꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒ ꯄꯥꯂꯣꯏꯅꯒ ꯂꯥꯛꯀꯅꯤ ꯏꯕꯣꯇꯣꯟ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯥꯟꯇꯤ ꯑꯩ ꯉꯁꯤ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯑꯣꯠꯈꯤꯕ ꯋꯥꯍꯟꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏꯊꯤꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯈꯟꯖꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯑꯩꯕꯨ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯄꯤꯈꯤꯗ꯭ꯔꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯂꯦ ꯁꯥꯟꯇꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯏꯅꯤꯡꯊꯧꯅ ꯐꯅ ꯌꯥꯝꯅ ꯑꯩꯕꯨ ꯐꯨꯔꯕꯁꯨ ꯆꯩꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯣꯏ ꯅꯤꯡꯂꯤ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯆꯔꯤꯕꯅꯤ ꯏꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯁꯥꯟꯇꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯣ ꯅꯍꯥꯛ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯔꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯤ ꯁꯥꯟꯇꯤ ꯁꯥꯟꯇꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦ ꯏꯕꯣꯇꯣꯟ ꯀꯗꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ ꯑꯩ ꯏꯆꯥ ꯃꯉꯥꯜ ꯁꯅꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯆꯠꯂꯣ ꯁꯥꯟꯇꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯎ ꯁꯥꯟꯇꯤ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯉꯥꯜ ꯁꯅꯥ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ ꯃꯉꯥꯜ ꯁꯅꯥꯁꯨ ꯍꯔꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯧꯔꯤ ꯍꯥꯏꯕ ꯃꯉꯥꯜ ꯁꯅꯥꯗꯨ ꯍꯥꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯏꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯕꯨ ꯃꯤꯔꯥꯏꯔꯔꯣꯏ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯃꯉꯥꯜ ꯁꯅꯥ ꯃꯉꯥꯜ ꯁꯅꯥ ꯄꯥꯕꯨꯡ ꯅꯁꯥꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯁꯦ ꯅꯆꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ ꯄꯥꯕꯨꯡ ꯏꯕꯣꯇꯣꯟ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯟꯇꯤꯁꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯅꯥꯕ ꯄꯨꯡꯐ ꯐꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯃꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯃ ꯏꯔꯝꯃꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ